miyeng tabi usimu tang wanarem na kurumjari loinana ngasigi maruba pau pijari mafam kayada human sense semdana kuki militant sing terrorist ni haina lautho misam ngak pangam draba central force manipuri hanki gadabani manipulinga ki pang daba thong sing yaning de having sing bis kholau sing lauduna mafam kayada miyam na khong sangsin kre kuki militant sing na bomb kapsilakpada moirangda miyoema laikhidre Manipuri University of Culture Extension Campus ta cleanliness culture ngasi launch tokre Roinuna ani suba elangbam Purnima Devi Laimarol Kang Tournament 2024 ngasi dagi hodokre Hauzik mapungeba Paulo Virasi Tha sigi tang amada kuki militant sing na drone bombing sin aduna sathrakiba thongbu yaningdaba utuna ngasi Coordinating Committee on Manipur Integrity Kokomi Sendana Manipuri Mafam Kyada Human Sense Semdana Khong Sangsin Kre Manipura Hokiba Sahi me Homdagi Hoduna Nasi Pawa Sathrakiba Lan Asida Misam Yam Ngakpangam Drava Central Force Hankigadamani Kuki militant sing Lengak na terrorist ni haina lautho drone bombing gi thong terrorist ki thong ni India lengak na Manipura Yengiba miyeng yaningde amadi Manipur lenga ki pang dabat thong yaningde haiba kholau kya lauduna ngasi Johnston High Secondary School gi Mairoi Singna school si get mamangda human sense semdana sangsin kiba khongjang aduga mari leinana school adu da class 12 science ta tamliba Mairoi amana phongrok pada Manipur da thokliba lan asina maram oiduna Mairoi Sing ningthina mai masul tamba phang tabtana school karakpa batamdasu puning litana karakpa ngamdre masida natana mayum makai laijadraba mahiro kayana relief camp singda sangrafam lauduna wana mahitamli wakal leitana mahitamduna sakhutpa lamdam ama warakpada achoba thonang lauriba mahiro singda mahimasing nithina tamhanba phangdaba haibasi lamdam masigi mangjabani amadi school college nakna lariba singdi oja singna takpiriba khara asina exam da mark wangna phangba ngamdrabasu pass tawbudi tawbi khudong saba adudi phangli loinana relief camp singda lariba mahiroi singi laibakna kadomda maram maduna thokliba lan asigi waloisin ama puraknaba lenga ki maikei dagi honabiu amadi lan asi loisinduna mahiroi sing mohsagum tangdu leitana mahitamba phanganbiu haina phongdokki More to come to any tomato when you sent over on the bar. I did a key, I hold a panning moment and you power on the bar. When Iran doesn't know the Kaki with the Chagas captain and Amada Miran token, Amada Miran token, issue a motion of the key. I heard the Maritan Tundra. I didn't see young Haiti, Satamona, Naila Sutama Thunder with young Haiti. I heard me like you get some Germany. I didn't Iran touch a Cosina. She's out in a madam or the Gafe. And then she's governor Yan Tua. Matanda yang lokhan ni Shire Nakalamurumda Kashamthong Top Lake Ramlal Pal Higher Secondary School Kashamthong Moirang Kunung Lerak Laisom Lerak Amadi Kurai Subum Lekai de Laiba School Club Amadi Maira Paivis Lup Singnasu Lambi to talk na human sense semduna khongjang adubu sawut laduna micham yam ngak pangam jaba Central Force hankigadamani kuki militant sing lengak na terrorist ni haina lautho drone bombing ki thong terrorist ki thong ni India lenga na Manipur yeng de miyeng yaning de amadi Manipur lenga ki pang de thong yaning de haiba kholau kya lauduna khongjang adubu mapung phana sawut ke Kokomi ki kongjang sabotuna kaksing district ki tongan ba mafam sing da su miyam na human sense semna kongjang sangsin kre kaksing district headquarters da leba kaksing kaithil da su kaksing apun banupi lupna kaksing ki tongan ba organization singa kusam da duna miyam na lambi maya da leptuna human sense semna kongjang sangsin ki Grace Cottage Academy kaksing gi mahiro sing na su saruk yaduna masing yam laba miyam na sangsin ki ba kongjang aduda saruk yakiba miyam na misam miyam ngak pangamdrawa Central Force sing kudakta hankigadamni kuki militant sing lengak na terrorist ni haina lautokadamni drone bombing ki thong terrorist ki thong ni India lengak na Manipur miyam da yeng yaning de Manipur lengak ki pang daw ki thong yaning de haina thaba placard sing su paiba loinana kholau kya su lauke wagoi lamphai du su lambi miyam amadi kaithel phambi sing na saruk yaduna lambi maya da leptuna human sense semduna kholau kya lauduna khong sangsin ke Kaksing to
इरेंगबल लंबीदा लैबा MMS जेनिस एकेडमी कक्सिंगी महरोई सिंह अमदी स्टाफ सिंगसु कोकोमी की खोंजंग सवटुना कक्सिंगी स्कूल असिगी गेट की वांगमदा लैबा लंबी ठोक्तुना ह्यूमन चेन सेमदुना खोलाव क्या लाउदुना खोंजंग संसिनखी कोकोमी ने संसिनलिबा खोंजंग सवटुना वगाई लमखाइदा लैबा अमुटोमी डिवाइन लाइफ इंग्लिश स्कूल की महरोई सिंगसु ह्यूमन चेन सेमदुना प्रोटेस्ट तौखी थोंजाव तांजेंग खुनो मैरा पाइबी अमदी मफमदुगी इमा सिंगसु लंबी ठोक्तुना ह्यूमन चेन सेमदुना खोंजंग संसिनखिबो लोइनाना खोलाव क्यासु लाउकी ड्रोन बॉम्बिंग इंडिया लेंगा की थौसिलनी मणिपुर की DGP अमदी सिक्योरिटी एडवाइजर सिंदोकदबनी कुकी मिलिटेंट सिंह मणिपुर लेंगा न टेररिस्ट नि हाइना लाउथोकदबनी कुकी मिलिटेंट सिंह की ड्रोन बॉम्बिंग यानिंग दे मिसम मियाम नाक पंगमदबा सेंट्रल सिक्योरिटी फोर्स सिंह अथुबदा मणिपुर दगी हलन खिगदबनी इंडिया लेंगा अमदी मणिपुर लेंगा न येंगदब मियेंग यानिंग दे मणिपुर लेंगा की पांगदब थोंग यानिंग दे हाइदना कुंबी केंद्र की मनुंग सेन लैरिबा तोंगान तोंगानबा मफमसिंगदा ngasi कोकोमी न लाउथोखिबा खोंजंग अदुबु मफुंग फान सवटुना इमा लेबा कंदब यादे हाइदना वांगु तेराखों वांगु आकाशोय वांगु तेराखों थवाल लैकाई वांगु मनिंग साबल अमदी वांगु नाउदाखों गी मैरा पाइबी ना कुंबी वांगु रोड की वांगु आकाशोय की लंबीदा अमदी वांगु साबल मखा लैकाई वेटिंग सेट की मेन रोड ता ह्यूमन चेन सेमदना खोलाव क्या लाउदना खोंजंग संसिनखी वांखई खुनौ सोयबम लैकाइदा लैबा सिटीजन्स क्लब ना सिंधुना महरोई सिंह अमदी मियामना लंबीदा ह्यूमन चेन सेमदना मिसम मियाम ngakpa ngamdraba सेंट्रल फोर्स सिंह खुदकता हनखिगदमनी कुकी मिलिटेंट सिंह लेंगाक न टेररिस्ट ओइना लाउथोकदमनी ड्रोन बॉम्बिंग की थवंग टेररिस्ट की थवंग नि इंडिया लेंगाक न मणिपुर मियाम द येंगलिबम मियेंग यानिंग दे अमदी मणिपुर लेंगाक की पांगदबगी थवंग यानिंग दे हाइबा स्लोगन क्यासु लाउखे कोकोमी की थौसिल मखादा ngasi मार्च प्रोटेस्ट तौबगी खोंजंग कुंबी दसु यूनिफाइड पीस कोऑर्डिनेटिंग कमिटी UPCC कुंबीना माई लोइसिंग सिंह कुंबी संडोंग अपर प्राइमरी स्कूल कुंबी आइडल एकेडमी स्कूल सनातोंबी ओरिएंटल इंग्लिश स्कूल अमदी मरा पाइबी सिंगना कुंबी कैथेल दा थोरक्तुना ह्यूमन चेन सेमदुना ngasi की खोंजंग संसिनख्रे खोंजंग अदुदा सरुक याखिबा सिंगना मणिपुर की DGP अमदी सिक्योरिटी एडवाइजर सिंदोकदमनी कुकी मिलिटेंट सिंह मणिपुर लेंगाक न टेररिस्ट नि हाइना लाउथोकदमनी कुकी मिलिटेंट सिंह की ड्रोन बॉम्बिंग यानिंग दे ड्रोन बॉम्बिंग इंडिया लेंगाक की थौसिलनी मिसम मियाम ngak पंगमद्रब सेंट्रल सिक्योरिटी फोर्स सिंह अथुबदा मणिपुर दगी हनखिगदमनी इंडिया लेंगाक अमदी मणिपुर लेंगाक न येंगदब मियेंग यानिंग दे मणिपुर लेंगाक की पांगदब थोंग यानिंग दे हाइबा खोलाव क्यासु लाउखी UPCC कुंबी की वाइस प्रेसिडेंट केस इबोटोना कुकी मिलिटेंट सिंह की का हेनब थोंग स्टेट असिदगी मरु फंगना मुथतनबा नुमित मंगानी की मनुंगदा सेंट्रल अमदी स्टेट गवर्नमेंट मखोई मथक्ता खुद थागदबनी हाइखे भारत सरकार ना मणिपुर के प्रजा मियामबु ngak सेनगनी हाइदुना सेंट्रल फोर्स मयाम अमा थाजिलगले अदुबु मखोई लैना लैना कुकी सिंगना मैतै सिंगी मथक्ता बोम कापसिनबा नोमै कापसिनबा अमदी मिहात मिपुन कया अमा सथरकलिबा असे ngak पंगमलोई हाइरदी सेंट्रल फोर्स सिंग मणिपुर लैबिरनु मणिपुर थादोकलगा सटपिखरो अखोइना इसागी इरमदम मणिपुर से ngakसरगे हाइना ngasi कोकोमी जिरिबाम डिस्ट्रिक्ट ना जिरिबाम की समु पुनबीदा ह्यूमन चेन सेमदुना पांगथोखिबा खोंजंग अदुगा मरी लेना कोकोमी जिरिबाम डिस्ट्रिक्ट की को कन्वेनर सेंजम सैनिक कुमारना फोंदोखरे कोकोमी की मियंग मखादा यूनाइटेड प्रोटेक्शन कमिटी नंबोल सिंधुना नंबोल एरिया की स्कूल सिंह सेंट जॉन इंग्लिश हाई स्कूल बैटल इंग्लिश हाई स्कूल ब्राइटर स्कूल पोइजिंग मखा नंबोल हायर सेकेंडरी टेंसुवम डोरेन मेमोरियल एकेडमी स्पेशल रेगुलर इंग्लिश स्कूल अमदी नंबोल कैथेल बैंडर एसोसिएशन का पुन्ना ह्यूमन चेन सेमदना खोलाव लाउमिनक्रे वखत खोंजंग अदुदा मणिपुर लेंगा की पेट पांगदब थवंग यानिंग दे ड्रोन बॉम्बिंग टेररिस्ट की थवंग नि ड्रोन बॉम्बिंग तौबा कुकीसिंगमु लेंगा टेररिस्ट नि लाउथौ मिसम मियाम ngak पंगमद्रबा सेंट्रल फोर्स खुदकता लाउथौ हाइबा खोलाव क्यासु लाउके मणिपुर की हौजी
तंगदु लेता फिल्म मरम लमदम स्कूल पुनमक हयेंग सेप्टेम्बर 8 असुदी सुटी थारगनी हाइना डायरेक्टर ऑफ एजुकेशन एस मणिपुर थोकपा ऑर्डर अमन खंगलकले लोइना हाइबा पाउताक असि डिपार्टमेंट ऑफ एजुकेशन एस की मखादा लरिबा जनरल एजुकेशन ऑफिसर सिंगना मागी जुरिडिक्शन मनुंग लैबा कंसर्न स्कूल सिंग दसु खंगन खिनबा ऑर्डर असिदा पल्ले सही मखाई फारबा मणिपुर थोकलिबा इरांग असिदा इम्फाल वेस्ट डिस्ट्रिक्ट की मनुंग चनबा कौट्रुक्ता ड्रोन द बॉम्ब थादरक्तुना मामा अमा लैखिदबा मचानुपी अमना सोक्तुना लाइकन नखरबा मतुंगदा नौना अमुक बिष्णुपुर डिस्ट्रिक्ट की मनुंग चनबा ट्रोंगलावी मखा लेकाइदा बॉम्ब तरुक कापसिलखरे बॉम्ब तरुक अदुगी मनुंगदा मरी पोखाइरगा अनि ना पोखाइ खिद्रे हाई थौदोक थोफमदगी फंगबा पाउना हाई ngasi ayuk anganba pung mari rom tabada khunjasing tamna khunjasing tumna hinari ngai da gelmon lomdagi kukinar narcotic singna ngayak lep laga pung taruk makhai tarakpa adu phawa nongwei kapthrak ke haire सेरक तुदा अयुक अंगन बपुंग मरी खरे हेलकपा दा खुंजा सिंगना बोम अनि पोखाई खिबगी मखोल ताखरब मतुंग पुंग मरी गमे निफुरम तावदा यामना शक्ति लेरबा बोम अमा ट्रोंगलावी मनिंग लेकाई तिदिम लंबी की ममांग लेबा कैसाम लोकेन सही यांकै के तरेत अपोकबा बाचौ की टॉयलेट तासिनुना मखोल हौना पोखाई खे अमदि टॉयलेट अदु अमांगता ठोखी लोकेन की टॉयलेट तासिनबा बोम अदु पोखाइरबा मतुंगदा अमुक पाइथोरक्तुना युम थंगनबदल लैरिबा ब्रह्मचारी मेम टोम्ब शर्मा सही निपुनिपान अपोकपा चुरामनी की मांडोपता पांडुना अमाता थोन की मखाताना अयुक पुंग तरेका मिनिट कुंतरुक ताबदा शक्ति लेरबा बोम अमसु काबलक्तुना पोखाई के अमदि पुंग निपान मखाइरोम ताबदा फावबदा लेप्तना नोई कापसिलकी हाइरी अयुक नोंगानबदगी हौना स्टेट फोर्स की टीम अमसु थोमजिलक्तुना मियाम ngak senbagi thabak sathaki ngasigi bom kathrakpagi थौदोक सिगा मरी लेना ट्रोंगलावी खुंजा सिंगना कुकी नार्को टेररिस्ट सिंगना लद्दाख पदा लेबाक सिगी मिसम मियाम नाकपा ngamdraba कुकी की मिसम संगलिबा सेंट्रल फोर्स सिंग हनबिख्रो लेबिरनु स्टेट फोर्स का मैना पाइबी सिंगना लेबाक नाक्सरगे कुकी की मिसम संगदुना मैतै तुमना हाना बहोना बिरगनु कुकी सिंगना बोम नोंगै कापदना अथिंगबा पीदबा मैतै तौरबना यादे हाइबा इचा इशु कोंदुना लेगदबा मतम मसिदा लमजाउ सुरोक्ता यारेक्तुना लेरिबा सिगदरा हिंगदरा खंगदना लेरिबा सि मणिपुर की लेंगाक पारिबा सिंग मतिंग फुदोक पिरकलो मिथिबोंग मितंबालगुम लेबिरनु नत्रगदि इंडिया दगी तोंगाना लेनिंग हाइबा तोंगान बा वाफम सिंग फोंदोक रखी मसी फाबंगम बिद्रगदी कुकी सिंगसे सिनै बखुलाई सिंगसी फाबंगम बिद्रगदी अखोगी मणिपुर दगी थाराई बखेंजल फोर्स सिंगसी लौथोपिगो अखोगी खुनसिबु ngak ngam अखोगी खुंजा सिंगसिबु प्रोटेक्शन पीबा ngamdraba सेंट्रल की फोर्स सिंगसिन दो मतम द लौथोपियो अखोगी तै सिगी सेंट्रल गवर्नमेंट ने समनदबसु पामे स्टेट गवर्नमेंट सु हौजिक लैरिबा से लाउनरी मयाम से अखोगी एमएलए अमतना अखोगी मंत्री अमतना अखोगी चीफ मिनिस्टर ना गसी भावदा सेंट्रल गवर्नमेंट ना खोइना येंगबिद्रबा अखोइबु कुटखों पुंजिनदना कुकी नार्को टेररिस्ट सिंगना मोनांग असेंबली कॉन्स्टिट्यूएंसी की मनुंग चनबा ट्रोंगलावीदा बॉम्ब तरुक कापथरक्तुना अशोकपन अमांग अंगा अशोक अपन यावरे हाइबा लेनरी गई चेरक्ता असेंबली कॉन्स्टिट्यूएंसी की मनुंग चनबा मोरांग सेंद्रा रोड लेबा मणिपुर की हानगी चीफ मिनिस्टर ओरंबा फ्रीडम फाइटर माइरेंबम क्वेरेंगी युमदा तासिंदुना युमदुदा कर्मगी पोट सेमदुना लेबा अरांगबम मियोय अमा मरक्ता रॉकेट बॉम्ब मचेना पांदुना खुदक्ता मफमदुमक्ता लेखिद्रे अमदी मियोय मंगाना सोखरे लेखिद्रबा मियोय अदुगी ममिंग आरके राबई सही मरफु कवे मोरांग फिवांगबम लेकाइदगिनी थौदोक थोफमदगी फंगबा पाउना हाई ngasi नुथिल पुंग अहुमगा मिलिकुलम ताबदा कुकी नार्को टेररिस्ट सिंगना कांगथै अमदी क्वाक्तागी मरक्तगी किलोमीटर निपालोम लापा मफमदगी रॉकेट बॉम्ब कापसिलकपदगी युमदुदा तासिलखिबनी लोइना मोरांग कोइरेंगी मचानुपा प्रफुलोगी नुपी इबेमा लेखिदबगी नवाजिंग मिटा अस्ति थोकपगी पोट सेमदुना लेबा अरांगबम आरके राबेगी ngaksamda bomb machena panduna khudakta lekhidabani amadi atopa arangbam ani amadi imungi mioi ahumna asopan nangkhibani hairi solaba mioi singa dudi sherina marembam sahi 13 konjengbam jugindro
chahi yangkhai mathoi apokpa ke Jugeshwar Moirang Oksongbum Laikai Ngangom Ibobi chahi humbu gani thoi apokpa NG Babu Moirang Oksongbum amadi atopa mioi ani gani asokpa sing Imphal da leiba hostel amada pukatuna laikanari thoidokpa mipainangai leitre hairi thodok thophamda manipulenga KFNPD Minister Leshangtem Susindro amadi Moirang AC gi MLA Thongam Santi District Police ki makok thongba official singsu lakna yengsin ki Minister Susindro ra phonu kibada aikoi gi jati aikoi na kanba tabani ngasi rocket bomb kapsil lakli basi state force na yodaba central force na operate tauba mafam dagi ni aduna kari tausige aikoi khantaminaba tabani Pawusingna irang asi losinabagi hangba wahangi pahumda Mr. Susindro na phonu kibada kuki gidi mioi amaga noi amaga konan leiba jati ni makoi di hingsa tawda karisu khande aduna aikoi khantaminaba tabani lengak nasu irang si losinaba honari haiki aduna midi akoi ni hingsa yo khan chende mini hingsa yo khan chele hingsa yo khan chen ma mi ma ga koi ga kalam na lamba to goda ge akoi puna mona bhab ta abduni da ka leis akoi puna mona bhab ta abduni da ka leis aduna leiri ba pm jeja akoi so hai ba ba hai re kai rusen hai dus bhab ta abina ba ma da ka lei aduna kara no do ba kare to se Abromda Moirangi mi singna mi siba uraga nungaibra mi sifamda yengsinba lakpagi mahutta singkhong da satlo haina tanke Chị cái thêm cái tài là cái đồng này. Sao hồi chứ thầu lá lại vì thế hồi chứ sầu sinh biểu sao? Hồi chứ ở khai biểu sao? Sao chỉ thấy nó only 3 to 4 km. Sao chỉ thấy nó Hoàng Phúc đi cặp bay sao only 3 to 4 km. Ai mà phân cặp sầu sinh biểu sao? Sầu sinh biểu sao này cái biểu sao? Cái gì đó sao cái này sao? Cái gì đó bắt tập phải làm cái gì này sao? Sao miệng cái gì quá? Miệng cái gì? Lúc ấy tao Hoàng Phúc đi ra cái nó biểu kia. India government amatik mayai purmak lauthok pikraba Manipur gi hanglai assembly amadi lengak makha tana leifam thokte Manam Maduna MLA amadi minister purmak pham thadok lo central security force purmak su Manipur thadok ko satpi kro aikoi gi rebak aikoi na ngaksrage haina khwanamban nupi kaithel sinpham amadi saktam kanba lupna akan bokham thamlakli hiram masiga mari lenana ngasi Manipur press club ta pangthokhiba paw infam amada lup asigi president na hai Prithvi Lebak Singi Manungda Democracy Satpa Khwaidagi Chawba amadi military power gisu Mari Suba Lebak ama oiriba India gi manung sanba state ama oiriba Manipur da India government ga suspension of operation su chathariba Kukisingna mapandagi sangsilakpa Kuki narco terrorist singa punduna atamnana maitai singi mathakta sahi ama makhai pharak lawa lana sei loisinaba honabagi mahutta kumhai yengduna leirei haukiba tha ahum mari rom asida ka hena misimina yauduna irang asi khara yaudana irang asi khara hanthrak laba matam asida tha asigi tang amada ikhang khawdana Kuki narco terrorist singna kautruk kadangban senjam chirang sekmai thamna pokpi amadi sinam komda singma maphamda drone bombing tawduna landrakpada naha oribi nupi ama laikhidabaga miyoi tara henmana asopan nang khiba amadi yum kaya mai Thakiba matamda India government na thajilakhiba list security force lising taruk henba central force sing na Kuki narco terrorist sing da kari action lakhut khiba leirabage masina takpadi central force sing ase miamui punsi amadi lanthum ngak palaknate Kuki terrorist sing ngak sinnaba India government na tharakpani mission mikhai naiba lamdam masigi yalhumi furup sing namthanaba Kuntak lansi naba amadi lamdam masibu lairaba tanaba thajilakliba central force sing khudaktagi lauthok pikro haina phongdokki ana MLA mantri mandoni mayumda attack tawdringai mukoi mayum magai mai thadringai moi chap mana bukungom da praja kanaba kidamakta Delhi da moi resign tawrani haiba kire chinglepga yamda asengba ma praja kalone na samminarani lanji thengana kidamakta haina
haukiba September tang amadi hauna maitai misam singi matakta kuki terrorist singna drone bombing tropabu yaring de pholo poina lakliba September 8 ningtokaba numit ki adagi kaksing sumang lekai playground dagi hauduna kaksing wairi kunya pat ground phawba miyang yeba mass rally ma satkani haiba delhi asida club organization singna konba mafam singda lariba miyamna mapung phana saruk yabiyo loinana rally ase mapung phana ba print amadi electronic media school van service auto amadi medical service association medical service singna su mateng pangbiyo haina kaksing da lariba civil society organization singi maiki dagi thorok pasel amada phongdorle Miyobagi haksang da yauriba parsing dan taunaba honaba miyam gyan tahanba mathok tai haina Health and Family Welfare Minister Dr. Sapam Ranjana phongdokre wafam asi ngasi malemgi tongan tongan ba mafam kayada kunthra mapalak suba National Eye Donation for Night 2024 gi thoram pangthok nabugum Manipur su National Program for Control of Blindness and Visual Impairment NPCB and for National Health Mission NHM amadi Directorate of Health Services Manipur Sindra I can say clearly now Haiva Hiramda Singmairong da Leiba Classic Grandegi Imperial Hall da Pangthokiba Throm Aduga Mari Lenana Minister na Phongdokibani Throm Aduda Health and Family Minister Welfare Minister Dr. Sapam Ranjan Health and Family Welfare Manipur Special Secretary A Hungyo Worsang Director of Health Services ki Dr. O Sanahan B amadi National Health Mission State Mission Director Dr. M Dinesh na matang sina Chief Guest President amadi Guest of Honor oina saruk yakiba loinana Health Minister Dr. Sapam Ranjan na makhata adana hai dan tauna ba hona bada miyam da hana matokram na dan tawudage haibagi gyan tahanba amat sangi miyoiba amana isagi kaya dan tawduna hinghoriba miyoi kayagi punsi kanba asidagi hena chawa dan makhal amata leite haikhiba loinana haksangi kaya dan tawmlaba miyoi marigi imung manungi miyoi singda achamba khudol posing pidunsu ikai khumnaba utkhe Ano smite of 100 is saying as I Dr. Vikram was 100 ki kya mo yo target yo unam na ho na se ko akoy yo rosik na tingam gani ha ki wakhalon at least swagi percentage one में करो तो कभी cataract ना blindness हो ही लोग किन्हों से सिकी किन्हों से फने आते कोई lamlai kendra sigi manung chana lariba sana sabi thamra pokpi yangai pokpi samung khok kuno amade santi khongban gi khongman da state security force matik sana thambiduna maitai miyamgi punsi kanbiyo haiba demand tawduna ngarang dagi hoduna imphal khur lambi thingbai khongjang hojik makhat hojik maike somda miyamna sangsilli hariba khongjang asida ana yek mai ising media amadi essential service natana makhalamatai gari chatpada athingba thamli hojik phawbi oina lenga ki maru oiba miyoi amata laktuna wari sanaba leitri ngarang ahing yarek tuna lambi thingbagi khongjang adu ngasi ayuk angan badagi tongan ba mafam lamlai bazar sombung gate na chingba da miyam tholtuna lambi thingbai khongjang sathari khongjang asida saruk yaribi irungbam asarni na hai hojik sangsil liba khongjang asida lenga ki maru iba miyoi amata laktuna wari sanabagi mahutta LKVVF ki thomising pha punaba honawa asina yasina poropangam loi hena khongjang asibu kasi laktuna hingsa yawe hainga leite haina phongdoki hojik phawbi oina sangsil liba khongjang asiga mari lenana pamda thokdok thokpagi pawdi leitri raga purakadaba solution ni LKVVF ta maru oina atamna na nungdang tumdana koi tan tan ba thabak se tawbirano kaigumba si tawba taragadi akoi chumna ban tawrambadagi hinsa yarakpa khud yawnarapa haibji masana tarakani haibji si poramje yatpi LKVVF ta sungma chething pi ba taragadi asakpa maida hena chakhlakpagi thongna hapa oina thoni haibje simatanga hajara National Highway 102 Imphal More lambi gi singamai gi mafam singda ngasidagi hoduna lambi thingbagi thabak satakhiba du yanaba ama porokpadagi handokre ngasi ayuk angan badagi horaga singamai parking dagi kapwa assembly kai phawi manungda leiba club amadi maira paibi lup kayana lambi thingbagi khongjang sanction ke
Tanja da Works Department ki Chief Engineer Singjamai Police ki OC amadi atai staff sing yauna Social Development Organization Singjamai mayang lekai gi sanglenda mifam ama pangthokki club amadi mara paibi loop ki mihut sing yauna pangthokkiba mifam aduda department ki maikai dagi lambi semlagani haina thajaba pibadagi lambi thingbagi khong handokkhibani mifam aduda mifam adu loirba matung SDO Mayang Laikai advisor case Ibo Tombina Pawishing da Pondok pada PWD gi Chief Engineer na Haidiba Lambi gi Saruk asi Hengri Semba Horgani Haina Thajaba Piramba Maramna Lambi Tingbagi Khongang asi Matam Khargi na Handok le Hayengdagi Lambi Semba Hogodoriba asi Maike Songi Miamna Peningai Oidrabadi Makha Taba Kan Khongang kaya Sangsilagani Imphal More Lambi gi Singjamai Mayang Laikai dagi Horaga Kawa asem lekai phawgi saruk asi semjinaba sahi asigi me tang traga tarukta lenga ki mari leinaba department amadi local MLA da phawa taknaki adugi hairiba lambi asigi sarukta leiba pothole khara mensilamba yauna lambi gi nak yet seliba drain sengdolam ki pakhalam liba Thorang adu matam kuina sattaba maramna lambi gi phibam hena soksilakpadagi accident thoktana miyoi kya sopan nangba yauki phibam asida democratic oiba mongda tangai phatana lambi thingbagi khongjang ase sangsin bani masida support tawirakiba club amadi mera paibi ima ibil singbu haingai litana thagli haiba wafam mahakna makhatana fawdoki Tongan ba iram dam asidagi lakpiba lambi sida phawra sapiriba mayamna support tawiriba puna pusu akoi ban tawjariba akoigi maiki dagi anana ikai kumna uchari thagat pundukchari akoina ban taropada akanda wa haigiba akoigi nuaitaba wahi wata sinagiba du modu warobiganu mayangi pusi kanaba mayangi accident thokpadagi nathok nanaba honabada adugumba wahi wata du sinagibani haibasi thamjari Kanchipura leba Manipur University of Culture Extension Campus ta weekly cleanliness program waina University asigi Vice Chancellor Professor PAODAM Gunindro Singh amadi Dr. Lorem Sujit Singh Deputy Registrar and Director CDC MUC ga loinana oja mayam amadi Satri Singh yauna cleanliness culture launch tawkre Campus asigi manungda leiba classroom rehearsal hall amadi mapangi akoibada luna na thamnabagi pandamda sayol khudingi chatagadaba gi saruk ama oina ngasidagi cleanliness culture gi program ase haudokpani haina thorum asiga mari leinana Manipur University of Culture gi Vice Chancellor Professor P Gunindro na phongdoki University asigi course curriculum gi saruk ama oina Hapsin Gadoriba program asina culture gi mairoi ama oina thaksi khaksi khangna waja guru singbu ikai khumnaba utpaga loinana mai sang asi tarutanana thambada achobu thodang logudoriba deputy registrar busu thagatpa phongdokhi thonga mari leinana MUC gi deputy registrar Dr. L Sujit na hai mairoi singna masa gi department sing asi luna na thambada mairoi singbu waja singna yengsinbaga loinana semester exam amadi sahi gi exam da internal assessment gi saruk ama oina logudori masida natana akoibagi saktam sing asi sengdokpana laina tina kaya narak padagi su ngaktok pangamgani haiki Thasigi Nipanda Malemgi Thakta World Physiotherapy Day Pangthok Dabagum State Asigi Oinasu Numit Asida Physiotherapy Day Center Natraga Clinic Kuding Makta free of cost treatment Pidana Palan Asi Saru Yaminasi Haina All Manipur Physiotherapist Association General Secretary Dr. Leshang Them Roman Kumar Maitain Fongdok Rugli Hiramasiga Mari Lenana Ngasi Association Sindra Manipur Press Kapta Pangthokiba Pau Infam Amada Mahana Makata na Hai Malim Gwena Numit Asi Palan Tauduna Lakpagum State Asidasu Sahi Kudingi Pangthoktuna Lakpani Numit Asigi Oina Akaknaba Akhanaba Free Physiotherapy Treatment Camp Ama Kumbi Community Hall da Hangliba Relief Camp da Pangthok Naba Thorang Tauri Amadi Boirang Dasu Pangthok Kani Numit Asida Lamdam Asida Laiba Physiotherapy Clinic Amadi Treatment Center Singna Saruk Yabio Camp Asida Saruk Yaba Ngamdaba Clinic Amadi Treatment Center Singna Su District Singda Natraga Masagi Clinic Amadi Treatment Center Singda Free of Cost Physiotherapy Treatment PBU Haiki Nixing Batok Traba Matamdagi Maitai Brahman Amadi Kabui Zati Ahumna Punna Kunda Minariba Oina Municipal Council Local Self Government Oina Lengak
lengak liba oinam khulda pokhiba amadi khundarakhiba taibang kumai loiduna lairam len da tin khraba khudingda langban haikat laikat tamba gi celebration committee oinam Bishnupur district sinduna taret lak suba langban haikat laikat tamba thoram oinam usak khangdabi public hall da gasi pangthokre thoramduda oinam khulda khundaba horakhibadagi khundarakpa laioi khraba ahal sing naha sing amadi oinam khulda pokhiba khundarakhiba laioi khraba miyoi sing mafamda amadi manipura hojik thokliba irang asida manipuri apunba sakdam ngakna bhonabda thawai kat khraba athoba thobi singi mafamda saruk yakhiba khudingna haikat laikat tamkhi oinam municipal council gi caretaker chairperson and sanahalna phonukibada trelek suba oina pangthokliba laioi khraba khulasida pokhiba amadi sakta minakhiba laioi khraba loinana manipurda thokhiba irang asida thawai kat khraba laioi khraba khudingda ngasi oinam khulgi khunja singna katchariba hairang lerang sing harauna lobiduna makha tana maram sadaba misimina thon biraganu haina thaunijari makha tana sahi khudingi su thoramasi pangthokkhigani miyamna su sahi khudingi saruk yabiu haike Thasigi amada Imphal West ki Lamphel Police Station na konba langjing asowa makha lekai da leiba thongam ibemsa mapuroiba TH Dismani gi yum thangnabada leiba Waikhom Secondary na maki license gan sinaduna nongoi kap tuna laklaga ibemsa bu nongoi namduna ake khang piramba thodok ase mari leinaba police na FIR lakhutuna matik saba action lakhut piu loinana asingma thodok ase amuk hanna thoktana ba mari leinaba khuding na miyeng sangbiu haina gari awang Women Development Center ki General Secretary ngari yanbam dasumati na phongdokre ngasi hiramasi ga mari lena ngasi Manipur Press Club ta pangthokpa paw infam amada mahang makha ta na hai thodok asi thokpadagi imung manungi maikai Lamphel Police ta report amat tawduna FIR sanaba haiki adubu Lamphel Police ki maikai dagi FIR lakhut piu haiba yadab yakide madui maut accused oiriba Secondary si thadok lamle maram masina case segi oina matam sana action lakhut piu amadi license gan pai haiduna sathariba laibak thiba thong asi hayengna kanagumba amada amuk hanna thokloi haidingai leitabana mari leinaba singna miyeng sangriu amromda paw infam adura saruk yakiba thongam ibimsa lesu wafam kya phongdorokli Yes, saya mari ni nak dah. Pakom Sikandar hari pasti macam tak. Mati kawa. Seksyen lokal kita ni. Aku sesuatu ni lagi bah. Saya pagi kelas organisasi ni. Aku macam tak. Kan macam tu. Seksyen saya ni ada. Pakom jadi. आरजीकर मेडिकल कॉलेज हानि के प्रिंसिपल संदीप घोष की महूत थकता लैरिब केस को सीबीआई ने प्रोप टाउनबा कोलकाता हाई कोर्ट ना लौखिबा वारेप की मायोक्ता महाकना सुप्रीम कोर्ट थारखिबा एप्लीकेशन अदु लौखिद्रे यूनियन मिनिस्टर ऑफ स्टेट अमसुंग बीजेपी लुसिंगबा सुकंता मजुमदार ना हाइखिबदा मेडिकल कॉलेज अदु दा थोखिबा रेप एंड मर्डर थौदोकी एविडेंस पुनमक मुथनबा तृणमूल कांग्रेस ना होनरी संदीप घोष अमसुंग महाके एसोसिएट अहुमगी युमदा एनफोर्समेंट डायरेक्टोरेट ना मतम अमतदा थिजिनकी घोष की युम बेलीघाटा दा अमदी हावड़ा अमसुंग सुभाष ग्राम दा रेड चथकी सीबीआई की कस्टडी दा मियोय मरी लेरिबनी विक्टिम की पेरेंट्स सिंग ना फोनोखिबदा पुलिस ना थौदो अदुगा मरी लेना सेल पिनबा होनरली हाइके सिनागी हाइनान आइलैंड दा पुंग किलोमीटर सनी के कुंट्रा यांग सिटपा सुपर टाइफून यागे हुमजिलक्तुना खुदोंग थिबा कया मयाम दा नंगनख्रे स्टॉर्म असे हुमजिलक्तिङै मांगोइनाना मियोय लाख मरी हेनबा युम थंगना लेबा वियतनाम दा पुथोखरे फिलीपींस दा यागीना मियोय त्राहमदय हाटख्रे लुजोन आइलैंड दा इसाव अमदि लैंडस्लाइड सिंग थोकी हेनाम अमसुंग गुआनडोंग प्रोविंस दा अकनबा साफुगा लोइना स्टॉर्म यागीना हुमजिलकी नासा और डाटाना टाइफून से ह्यूरिकेन की मरियक की चांग माने हाइरी हांगकांग दसु
Typhoon asidagi section number miyam da magjong na khangan ke ngasi Hong Kong gi stock exchange sathagi de amadi school sing suti thanaki. Sanabagi pauda District Kang Association Jiribam Sinduna Jiribam gi Bauparada leba Lamlen Community Hall kam Kangsangda Kasar Assam gi Kangkut ani yauna pun tim tare na saruk yaduna ani suba Elangbam Purima Devi Kang Tournament 2024 ngasi hawbagi hawna bimatung ina Jiribam Municipal Council gi Ward number 5 ki caretaker councillor E Asalata Devina chief guest oiduna hawdokre ngasi opening match da MNC Ningthembam na MITL Jiribam Panjal Nipan Tarukta Maithi PK hayeng nungthil punga mataba matamda SAYC sorok atin biga LEC Bauparaga sanargani ngasi hawdokhiba thoram asida district Kang Association Jiribam gi President N Joy Chandra Singh All Jiribam Sports Association Asagi President M Brijakant Singh Olympic Association Jiribam gi President L Ranjit Kumar Singh amadi Donor E Tomchok Singhana President Guest of Honor amadi Donor oina Dice Phamki ngasi dagi hawdokliba Kang Tournament asi Jiribam gi Bauparada leiba Elangam Tomchok gi imung manungna Makoi gi Laikhidrabi Apokpi Elangbam Purima Devi gi mamingda Kachaba Kang Tournament District Sports Association DSA Kaksuna Sinduna Association Sigi Playground Sathar Kiba Tranipan Suba DSA Trophy Invitation Football Tournament 2024 gi matching Nong Singi Pim Patabana Maram Warga Yetokra Lakibadu Nasidagi Makha Taba matching Sanwa Hawkray ngasi UCC Kaksing amadi KMSWC Kerak Muslim ani sanaki bada UCC Kaksing na KMSWC Kerak Muslim bu panjal manga humda maithi PK UCC Kaksing ni palang adu jersey number 25M malem ngan bana match ki minute manga amadi nipunga panchat pada jersey number 5M Devraj na match ki minute kunthang nipan Humra ni thoy amadi humra tarit satpada sankhi aduga KMSWC gi parsingduna jersey number 20 Sanman na minute kunga taruk jersey number 10 Ras Khan na minute nifu aduga UCC gi jersey number 23 KS Dipsan na on goal oina KMSW gi damakta minute humra ni pan satpada sankhi bani Hauzik aroi bada maroi paw huna pijari Mafam Kiada Human Chain Semdana Kuki Militant Sing Terrorist ni haina lauto Micham Napangam Draba Central Force Sing Manipur Hanki Gadamani Manipur Lenga ki Pang the Batong Sing Yaning de Hybrid Sing Bakolau Sing Lauduna Mafam Kiada Mayam na Kolin Section Cray Kuki Militant Sing na Bomb Capsule Pada Moilang the Muyama Lake Hidre Manipur University of Culture Extension Campus ta Cleanliness Culture Launch Tokray Loinana Ani Suba Elangbam Purnima Devi Laimrol Kang Tournament 2024 Nasidagi Haudokray Nasigi oinadi image parum sanok seba matang asil lojire miambu amukana kurumjiri